पाउसेद युम्फम उइबमर उइब पाउ खरा अपडेट तौजरे याइथवी लौकोल अकनबा इरांग लेरे याइथवी लौकोल की स्पोर्ट्स यूनिवर्सिटी सानदब लौसिनकिबा लौफम लौसिननब होनरपदा सोरा चिंगवांवागी मस्जिद जौन जुंग क्या लौसिननब होनरगी हाइबदगे मियाम हरुक्तुन इरांग थोखरे पुलिसना टियर गैस मोब बोबन सिंगबा काबदुना तनखाइनब होनबदा मियोय मरी मंगा असोकबन नंगरे मियाम नसु नवरी काप अमदे नुंगना लंगलपदा कक्सिंग डिस्ट्रिक्ट पुलिस के एडिशनल एसपी अमा मसुंग पर्सन अमा याउना पुलिस पर्सन होमरी असोकबन नंगरे हाइरे थौदौ थोफम द फंगब पाउ मतुंग इन ngasi ayu angan badagi auna 44 yaitv local gi sora chingwang marom thangba sarukta SDO thawal gi makhada leiba assistant settlement officer ama yauna police ki kangbo ma galuna na lam onba amadi JCB ki hasin aduna fencing khajin ba boundary jathong na ba leba ko thok gi thabuk sathara ki haire lamon ba gi thabak adu khulgi machid jauna sports university sana na ba ki lam loksin ki bada yaudaba lafum ke jum ke amadi machid fawba लौसलप याबा मौ अंबदा लाकदगे काक्सिंग जिला परिषद की ओवर अध्यक्ष एमदिना जिमोदिन जाउनो खुंजा सितलम ओटपा अदुमा खासा थबिरखिगनो मरी लेनबो लोकल की रुसिंग बसिंग याउदुना देंगा के मागोक थोंग बसिंग का वरी सानदुना वरोइसिन अमा हाना पुरखिसि आइखि हारे लमन ब लागलि बसिंग अदुना खुंजा सिंग दा हारे पदु ताबगी मोता मखाताना लम ओटबा अमदे जेसीबी गया सिनदुना फेंसिंग खजिनबा बाउंडरी जाथुनदबा लाइबा कोथोपगी थबगदो मखासा थरकदगे खोजाउनरब खुंजासिंग थेंगनब होनरप अमदे पुलिस कांगबु अदुनसो मियाम मदुब लाक्सिनदब होनरपदा पुलिस न टियर कियास मोब बुमन सिंह बकाफि अदुगा खुंजासिंगसु पुलिस तबना नौरी काप अमदे नुंगना थोमजिलपगी थौदोक अदु थोखिबनि हाइरे थोखिब थौदोक अदुदा कक्सिंग डिस्ट्रिक्ट पुलिस के एडिशनल एसपी अमा मकोकद नुंगना पानबदगी मफम अहुम फोटके अमसो हेरोजित कब पुलिस पर्सन अमना मकुट येत सोपदगी डिस्ट्रिक्ट हॉस्टल थवालदा Parjet piraba matungda impalda poke aduga chora chingwa madagi MD Abdul Hasim sahi kurumdoi apopa MD Abdullah koba amama khongkieta sobadagi mapam pari manga porki ari Irang adu kan khalak nungtil pung amaga makharum tarakpa matam adhoiti hena jaw thorak duna masing jamla bam yam national highway 102 lambi asida thorak duna khudak tagi lambi thingjan ke lambi thingba aduna maram oraga miyam da chawna kaiba pike Tungda thabak suba adu lepaga loinana makhatana waroisin ama laktriba phawba thabak lepnana haina yana badagi lambi thingbagi khongjaga du nongtil pung homrom tarak dan do khiare khongjaga dogi matang da kaksing jila farisat ki ufa adaksha emdina jimudin da papai singda phongdorak wada BJP lengak asida dafum kangani haire mamangi batam da su BJP na yaithebi lokol bu kanduna dakbeke manipur lengak ki sem oriba NP rena ani supertam gi wasak hek lokhiba matam da su lafum kangada bani haina haikraga ngasina puk yai TV lokol loksin tuna lobi kaya ki punsi mangana na phona raliba asi khodak de lefi tuna lobi chingi punsi kan view haina phong toke atopa pau amadana MLA ki PSO oiba manipur police ki person ama draka kona na guwahati da fare MLA ki PSO oina leiriba manipur police ki DI di security the constable oina oiba am yauna phuna mioi home draka kona na guwahati da Directorate of Revenue Intelligence DRI की कांगबु ना फागत करे DRI की गुवाहाटी जोनल यूनिट की जॉइंट डायरेक्टर ना थादोरक फुट चरोल मगी मतुंगिना मियो यहो मदु था असि बगा दा फागत फनी हरि मखोई की साफोन के फोंफो का मगा था लगा पुरंबा हेरोइन ग्राम 807.18 फागत बंगम के ड्रग्स अदु मालेम की काइटियन दा चारक लुपा करोड़ मगा लाख हमफो का मगारम ओइगनी आइरे फारबा मणिपुर पुलिस के कांस्टेबल अदु की ममिंग MD तास्लिम अहमद कावे थावन डिस्ट्रिक्ट की मोइजिंग कियाम लितान पोक तगेने मागा फामिन नबद यावरिबा तोपा मियोय अनि अदुना MD लाकी अमिर सहिकुन गमरी अमसोंग MD राकीमुद्दीन कवे मखोय अनि न लिलोंग तगेने हाइरे फारबा मियोय अहम असि NDPS Act 1985 की मखादा मारा लेबदगी जुडिशियल कस्टडी दा थाजिन खरे आइनसो DRI की सेरोलस न मखातारे मखातारकवा अतोप पाउ मदना Bangan untuk lembaga midai maiti vo estilis jalan kadavani fongdokiva laibak thivani amako. Manipur ki ningthausu oriva Rajya Sabha ki MP Sanajawal laisem banagarang Rajya Sabha da midai maiti vo estilis jalan da bawafam pothokiva ado. Ningthau Sanajawal mai da kofak na thaba khongthang amani aina laujaba ka loinana. Akan bamong da react tawi aina amako na fongdokre. Hada da leivo amako ki office da pangthokpa pawgi mifam amada amako ki President SM Jalan hai Organization की म्यूट कंबू अम्ब बांग्लादेश दा
International Pangal Cultural Convention ama yauba chaloi. Masida Bangladesh ki lemaida kumja lising amaga chanipan taraga mapandagi. Lising amaga chanipan kun gataruk fawa thokiba sahi tarit kuntakpa matamda lanjana kiba mitai amaso. Pangal ki kanglup ani asna mafam asida masagi identity ngakni hingbaga loinana. Lol ngakna nungsi chanana hingminari aina phongtorake. Kumja lising amaga sampan humpudra nitoida Bangladesh na matamaduge. Lengakna Manipuri East List jahon ki baga loinana maduda. Mitai amasong pangal loinat Vishnu Priya Singsu Manipuri ni hana sakang baga loinana SD ki kudong chapa pina na bayahon ki haike. Asiguma kongtang asi Bangladesh ki laimaida laihuwa taragasu aikoi ki khoiri nafam tafam wariwa iraibak iramdam asida pangal singbo namthabibagi wakalol amma thambiba si pende. Chumnagi lanai sangsan kharana tawbu pawwa pangal singna thamoi sokpa wafum kya tawdana ba apel tawdana lakbane. Loinana pangal singbo su SD lista jaunana pa wafum kya lakiba asigum pa wafam bona. Karisu laitana khallaka mitai maitei fo SD lista chalan gadavani aina thangat pigi pa wafam maside yamna laibak thibani haina lawi haike. Masina Manipur Kunaida wari tangga kaya awawa kaya saruk yamin raglava midai amasung pangalna thengkang kaya saruk yamin duna laki bani. Atau bangasi di kaibung tanah bagi mongda satarakpa manba khongthang asina. Nongsi jana bagi mami samlak baga loinana tonggi funsida amuba kali tarak bagi mongda lakpa yai aina. Kalingaida asigamba thawung satarakpa si pende. Ningthaugi wangang atuna ikoina ningthauda thamba thajap atu mangalakpani aina lawi haike. Private ni hena lumna lowa leka ki doctor sing ponging thawaning de doctor nursing kathokpaga loina thabak tawminaba mathau dai Devon. Private oina tonganna jumda anava laying pri hena lumna lowa leka ki doctor sing tasing na ponging thawaning de adugi saruk lairiva leka ki doctor nursing na kathokpaga loina na miyoibagi punsi kantaba yade abiku wakalonda aihoi amatu oina funa thabak tawminaba mathau dai aina James ki director Laisram Devon na phangdokre. Ngasi James ki vlog ta fang thobu pawgi mipam amada Devon na makatana hai. Lenga ki leiriba Dr. Singh private practice su tawi duka lenga ki hospital da anabasu layengi. Masi tawfam di thok tabani doctor aduna private practice si tawge haiba tarapadi mangna. Lenga ki hospital da thabak tawi da na yamna lemna reason tawi ka private practice da mai onsin bana fagane. Dr. Singh masak maming di fandana Devon na makatana hai. Dr. Kharadi aikoi private practice da dum tawjaragi haiduna. Tha ani ahum matam pirka laga ki hospital ta layeng bato ki ba doctor yawe makhoi ki manung da aikhoina tanraga jawpi na pa haije basu yawe aduna tasing na tungge problem mayam thorok pa yai khalla laga ki hospital dagi to ki ba du afaba khongthang ne khalle aduna kana gumba doctor sina private practice asin hiana lumna lawduna laga ki hospital dagi tukning labadi ani bagi kudong chaba lobagi mahota to ki bane hena phai khalle haige. Fashion care system aiba tarabadi Chief Minister gi miyang makada hojik Jenims ta MIR machine afaba amalai CT scan ani lai X-ray machine ahum lai ultrasound machine puna taruk lai masagi manung da mari da hojik function tawri aduga ani di repairing mathau tare asum tawduna anova equipment sing development tawna da honare Tony lai hidabada Royal Rider Manipur awaba phongdoragle Royal Rider Manipur gi thabak thorom sing ta asoba thawdang loramba Takhelambam Tony na manung matam chadan lai kedabada Royal Rider Manipur na awaba phongdoragle Royal Rider Manipur gi publicity secretary na thatorakpa cherwala mana hai Tony lai khidaba kamari laina na club ase gi firal tangkai sing taduna mate minidani tumina laituna awaba phongdoke masida sunatna club ase gi members in lai khidaba gi mafamda lai katuna mate bhaki aroi pa mathau mangam pangthok pam phawwa bullet map na lamjing tana phoke Takhelambam Tony club ase gi Tabak thorum kya da thawai yauna saruk yaramba amadi katholamba member amane magla fasigi executive member ki from power param ke mana lai kitabada club fasigi chauna awat pa male hawragani magi mu manung ki awapa su Royal Rider Manipur na saruk yajari amade lai kitabagi thawai na mafu ge lekol da ikna sikna laituna pa thawni jari ana sarula sin makata na phangdoragle Morigi Indo Myanmar border angtokna da pa apel tawragle Myanmar da dollar ki value ka he na wangkal pan maram oraga Myanmar ge currency value nem tharpa mate Myanmar leva ki wana su irang lai khibana rengunda ki tamu fawa gari amna direct transportation toramba do awjekte irang asena ki bada ki makhoi ki drivers na rengunda ki mantle fawa mantle dagi amuk tamu fawa mathang gari chingla lalon ite ki pochai transportation tawbada ki transportation charge su hengalak bane lalon ite ki pochai ki mamal su ka hena wangkaluk tu na Myanmar ge economic crisis asila khibani haire Nakalamoromda Border Trade Chamber of Commerce Moregi General Secretary
surrender pathejana phangdokibada Indo Myanmar border asi matam changna thingkibadagi lalol itiki thabak sing lepkibana karbar macha macha tawduna nomagi chara tanchriba miyamda awaba mayong halle masigi sumathakta amuk Imphal More lambi da leiriba Assam Rifles ki checkpost sing da akanaba changda nombada tangai fodana changdraba yadraba chana thaknaraba polam sing yawba laloliti ki polam sing phonbada miyamda hena awaba mayong halle Marabadana Commerce Ministry na Myanmar ki authority sing punna wari sana minaduna athawa matam border asi handokpiduna mahusagom laloliti janbina bapil tawrakle Nagalamoromda thaw amasung potchai ki mamal hengalakpagi mayokta khongjang sangsinana pawari lawkre Thaw amasung potchai ki mamal hengalakpagi mayokta khongjang sangsinana pawari lawre aina Manipur State Council MSC Communist Party of India CPI ki cherol amana phangdorakle Cherol sina hai laiba kasidal lepa leitana thaw amasung tangai fadraba polam singe mamal lepa leitana wangkalakpagi mayokta state asita tha amasung na tongan ba mafamda CPI Manipur State Council na sinduna sangsin gadaba Yau khongjang ki poram chathuk nadaba bifam mama irapot bhavan Imphalda ngasi party sigi state secretary L Southern Kumar secretary member A Lalana president member oiduna pangthokre aire Mifam asida party sigi tongan ba local constituency da kilakwa secretary kuntraga mapan district secretary state executive member sing nasarugya ke party sibo manglom da pukot na bakudong diva mayungna riva kaya singnariba kaya asibu thengna da ba awari plauke Marui Pawakang Racing Manung that National Executive Member Dr. M. Nara, State Secretary L. Sotin Kumar, Assistant Secretary M. Joy Kumar, Sarugaki Bakaloinana. Tongan po local sing gi Lapo Secretary sing su kananay na ba Sarugaki. Sarugaki fa sing na party ki people masif haganan ba tongan ba o from kaya su pangto ki aire. L. Sotin Kumar na thaw amasong thaw ki fothok sing ki mamal potchay ki mamal BJP na lusing balinga kasi hek lak pa gi lepa laitana. Hengalakliba si antana na pasangsin kada bakong ki maramda wangang ki. Tungdami famasina bakata na tabak na pangthong na pawarip kaya sulaw ki aire. Hiram ko dimagda maglom da sangsin pa sakot po pangan gani rameso. Lagadariba sahi makaki MLA webagi tam asida kaksing AC asida mamangda amukda taram driba maungda. May masing haksel gi imong marung ki sanmilon. Hengkada na ba yaw na hiram ko dimagda maglom da sangsin pa sakot pa. Lamdama makaksing AC ki miyamda upa pangan gani hana kaksing AC ki MLA. Mayang lamma promise on rapang toragle. Mamanggi lenga ki matamdagi kaksing AC ki manung chanda lairiba. Palel kaithil semkot sagalak bagi tabak thoram singi progress jengsin bagi kongsata. MLA Rameso na makatara dun ay Manipur gi lalot itigi asoba mafam amawariba. Mori dagi fauraga sa eva palel asida ima kaithil amasana na bagi. Ayaba Manipur lenga ki CM NPR mamagi tam da pibirag duna. Kaithel sang safa yana ba matam khagi wena kaithel hongtok anpam sang chaba ki thabak hana paikhalaki bane kaithel hongtok from sang temporary market set chaba ki thabak suloi silagle athobo matam da sangara gani Manipur lenga ki CM N Birena mamangi tamda asan ba miyang yang biduna no pisingbo mapangal happa makhoi ki sanmit lon phagat han bagi pandamda paikhalak pa thabak thorang ki marong palen ki ima kaithel asibo sana na bagi ayaba pibi duna thabak auraki bane Palel gi kaithel hongdok phum sang asi sangkara don ima ibel sing mafam basida hongdok laba tungda mapungoi ba kaithel sang asi saduna athu badal lochindana basu hona gani phongdoke petrol mamal hengar paki mayokta congress na wakan bipam phongkre congress na hanglagli petrol dagi tax lawra kalengak chalai ge khalabra atopa income lakna da lambi matalai trabra levelai tana petrol gi mamal hengar kliba asi ge mayokta Manipur Pradesh Congress Committee MPCC Indo Provincial Labor Department Kisan Congress na sintuna ing sikwa wakan mifam amangasi kasampat laimuzam laikai dariba community hall da bang thokre wakan mifam asida CLP leader deputy CLP leader CWC member AICC MLA Singh MPCC ki former president ex MP Singh MLA Singh BCC member Singh loidana corporated MPCC ki former office bearer Singh chief and office bearer Singh amasung Congress worker kana sarukya ke Wakar mifam asida MPCC ki president ke Magasan Rana BJP ki lengak asna petrol da ki tax lawra ka lengak salage aina khalabra ado palenga ki income lakna na ba lambi leitravra aina hanglatun hai BJP lengak asna mitara ga taruni da mitara ga marini petroleum product ki mamal hengale asigumba lengak asina augibe state mangagi mikhal hekloi ba ka noma kang da petroleum diesel LPG ki lairiba mayam ki mabal leptan hengalak liba asina Laiva kasi ki miyam awa pamayok nai asigumba namit tara ka taruk ta namit tara ka marini pot chayge
mamal hengalakpa asi malemgi atai lebak singda thokdre maramadu da asigumba petroleum products singda level itana mamal hengalakpa asina miyamda yamna chawna mai awaba mayonare habeki ngasi ga wakat mi phamasi phambane makha tarakwa atop pau matana lagadoriba sahi manga gi manungda Indian Army gi lanmi chada jangkai thabak tagi potharagani lagadoriba sahi manga asigi manungda Indian Army gi haujik lairiba masing asidagi chada jangkai antarak payai haujik Indian Army da lanmi lakamagi matak da fek vacancy post lairi maramadun Indian Army gi wenhang liba lanmi gi awat pamasing ase mentioned but defense pension bill asi modify mathau tai haire English ani kunda leibak asigi oina COVID-19 pandemic lakraba matungda haugiba sahi ani gi matam asida army ke recruitment process asi leptuna lakhibane hariba matam asigi manungda sahi chuduna thabak tagi retire tawkiba lanmi singi posting ado yauna hana dagi hangdo leiriba posting ado hafsilaga haujik leibak asida lanmi lak amaki yanbagi posting hangduna leire Maragasida auki balaba ko pon mitta Delhi gi jantar mantar da Indian Army de join torimba mioi kana recruitment ready suspend tawdun leiriba sig meyuk protest thakre adum ko thajaba yaba pau gi source amanadi tour of duty haina mingthon ba recruitment model amma pangthon na ba haujik final stage da leire source asigi matungina hairibane scheme asigi draft gi madungina tour of duty model gi makata lebagasi state khutimak ta Indian Army recruit tawgadore Recruit tawgadori sing atu ki manung da chada kun mangana army da sahi ahum aduga chada kun mangana sahi manga service tawgani aduga le mawri ba chada yangkhaina makoi ga retire tawbagi sahi sudre phawba army da tumuk laigani government nauna introduce tawgadori ba tour of duty model asna defense pension bill da asoba senpam kya kan bangam gadori sahi ahum amasung manga ki matung da recruit tawgadori ba lanmi chada yangkhai thabak pathaba matamda national pension scheme amasung medical benefit ki khudong chaba laigani Atau mau hari recruitment model asi officer sing kawan di sana roi lanmi khakta kawan di sana gani. Mamang saya di Desember da parliament da foto ke data agi matung in haujik Indian Army da officer ki vacancy post asi punna. Lising tare chamri umpu dara taruk lairi. Atau ke lanmi ki awat pemasing lak amaga lising tara ki matak ta oiri. Masih ki matak ta tha kuning Indian Army da lairi ba lanmi sing asi retire madam sujilak pana lising manga thabak dik botha bagi sanga si lepten hengalakle. Masih sahi amada lanmi ki awat pamasing lesing humpu ki mathakta oire sahi kun gi phadok pikre sahi tara ga manga hakta ngai ribi nopi masa amanam dunai sat phangan bagi maralda odisha gi mayor fans district ki court amana miyoi ma sahi kun gi phadok pikre special foxo court ki judge sumita janana ngara balram sadar ko pamiyoi adubo IPC amasung protection of children from sexual offences act ki mari lenaba section singi makada Maral leire aige Kolda Balram bu sahi kun gi fadok pi bagi mathak lupa lising taragani thoi ki fine chu tawhe masi gi mathak da victim adu lupa lak bai compensation oina pi na ba ko na district legal services authority da kharan ke special public prosecutor Avina Patnaik na phongtok pa matungina Balram na tam thira crime adu lising ani taraga pan gi jun kun ni pan da chathake bani victim amasung sakhi taraga tadi ke statement amadi medical report da jumpam borga court ke rai asi ta ke bani Chief Minister ki thawang amada Andhra Pradesh cabinet loin resign tawkhre Andhra Pradesh ki Chief Minister Jagan Mohan Reddy na anova cabinet ama semna ba thawang tawrakhibaga magi cabinet minister pumba resign tawkhre Chief Minister Jagan na Amravati da state secretariat da pung ongi mifam am phang thoklaba tungda ngasi sakul sen bitta magi cabinet pumba dissolve tawke cabinet ki minister konmari adu loinabak na YSR Congress party ke president suwariba Chief Minister aduna makoi pham thadok nana ba cherol singa do pesin ke pham thadok laga da by Information and Public Relations Minister Perni Penkata Ramayana khongthang asi lisingani kunbari state election ki ma oidana party machinery adu mapangkal kangkhat anar ba Chief Minister gi aning bagi matung inani haike kona namidang boram da akhana ba messenger atmagi khuthang da minister singi pham thadok bagi cherol singa do governor Biswa Bhushan Haricharan da thaki gani madu khurak tha awa pirakani khale Chief Minister na mahaki tamgi tangkai chalak bada pumnung no patim ama semna ba thawrang tawkhibane madu December lisingani kun mathoi da tawraga dabani adubo covid gi maram dagi jaithok kadabani wari badu cabinet pumbana taram no okre longrabi masanufi na mamagi eva yaudana thabak chang bayan khidre yamna singthani nga urbo Supreme Court ki judgment amada longrabi masanufi amana mamagi eva yaudana government ki service tawramba laikhidraba mapagi mohta compassionate employment oina thabak chang bayan khidre
Mama amasung masin manau singgil lantum yana bagi matang da kota kes taunariba masanofi asina mamana ayah piduna tabak sanganana puhonaruba mafwana fit oidraba matungda campus night job pin da flight torakivani adu mahaki application adu lokura oyhorabi mamagi eba yaudi haiduna authority na yagide nabi masa adu ki ukil dushan da frasana supreme court ke justice ajoy rajtogi amsong cd ravi kumar gi mamangda kes adu pukhaladun haike Supreme Court lising ani kun mathoy da Karnataka versus CN Efurva case na masano fishing chu campaigns nan job phang be yai rai pi ki balai khre adaba fence asina phongdo ki madudi campaigns nan employment ki patang da Madhya Pradesh ke fulgi matung ina lokha oi horabe nabi adugi aba yaudana masa sing na thabak sang bai hande arbe da content sing asiki mar oi ba pau khara asiba pau tam jariba Manipur local news YouTube channel amadi Facebook page asidagi yang biri bakpuna makwa thaga jari channel asana tumda kanara badi subscribe tobi division subscribe tobi romaloina like and share tobi sukawi gunu pramako amakana thaga jari